मालेम पुमदा संदोरक्तुना मिसिमिना लाकेया अमा थोलेबा तमथिरेबलाइना लाइचत थेंगनाबा अखंगैसिंगना अंगंबा थाक्ता होनदुना हिदाक पुथोकनबा होनरिङै चेरक असिदा चाइनाना अहानबा ओइना योंगदा लाइचत असिगी वैक्सीन टेस्ट चथखरे लोइनाना सिंथानिङै ओइबा रिजल्ट सिंग फंगबा ngamkhre haina agency gi paw mana hai pawduna makha tana pallibadi Beijing da base toba Sinovac Biotech koba company amana Picobek haina khangnaba tamthirabalaina laichat asigi vaccine adu rhesus macaque haina khangnaba yong makhal amada kapsin duna changing chathakibani vaccine kapkhaba yong sing adu laina laichat asibu sandorokliba SARS-CoV-2 ko mahik adu amuk thajin duna changing chathabada yong sing adu gi hakchangda mahik adu lanthengnaba ngamba antibody sing puthorokpa thengnaki adu moinamak mahik sing adu da expose tawkiba vaccine ase kaptriba yong sing dadi akanba pneumonia gi layong sing uba phangki vaccine aduna yong sing da mai pakpa yabagi khudam phangkiba do singthaningai oiba khudam amani nakalamoromda Chinese military institution na tamthirwalaina laichat asigi vaccine bioiba da kaptuna changyeng haukhri loinana Israel amadi Italy da vaccine puthokna ba honabagi thaurang sing khumang chawshin bangamrakre adu moinamak vaccine ado changyeng tawgadaba volunteer sing marang kaina leitabadagi khudong chadaba kya sumayoknari haina pawodun makhatari amoromda the Indian Council of Medical Research ICMR amadi Bharat Biotech International Limited BBIL anina khusamnaduna leibak sida tamthirabalaina laichat asigi indigenous vaccine ama puthokna ba honari research ki team asina National Institution of Biology Pune da isolation tawbangam khiba mahik singi strain adu sinaduna vaccine ase puthokna ba honari athuba matamda vaccine ase clinical test amadi thawai panba singla changing chathanaba ayaba launa ba honaragani hairi Haujik Pawda Laibak Sida Tamthirabalaina Laichatna Na Kiba Migi Masing Lishing Yang Himapanga Chatru Kumpuni Toy Shukre Masig Manunda Lishing Magachamapan Marpuma Toina Laikidre How Kibapung Kun Maria Sigi Manunda Tamthirabalaina Laichatna Positive Webamioi Lishing Hum Gachahum Kun Tengnabagaloina Mioi Lishing Magachahum Sukatare Narubadagi Pagalakre Haina Union Health Minister Harshvardhan Thadro Pasero Lamana Pongdorli Adugato Pawamana Har maman hena yolam labadi dealership amadi retailership animak kakhthalagani Manipur sarkar na urea har gi maman kg nifu manga chanba begta lupa chani ga humphutaruka paisa marphu da lepkhibga loinana sarkar na lepiba maman asidagi hengatna har yolamba thengnarabadi makha taba notice thokpa tawdana dealership amadi retailership animak kakhthalagani haina agriculture department gi director Laltanpui Bansong na press thadrokpa cherol amana miyam khangali Fertilizer Control Order 1985 की Section 3 की मतुंगिना कानागुंबा हार डीलर मैन्युफैक्चरर इंपोर्टर नत्रगा पुल हैंडलिंग एजेंसी अमना सरकार न लेबलिबा रेट तगी हेन हार योनबा नत्रगा योनबा ऑफर पीबी यारोय हाइबगी अथिंगबा लई हाइना सेरोल अदुना नहुंगना निंगसिंगहल्ली नुंगतीगी फोंगबा पाउचे खरदा हारगी ममन हेंजिन योले हाइबगी पाउ फोंगनरकबदगी डिपार्टमेंट हिरमसगी मतंगदा कुपने यंगसिलकपगा लोइनाना मरी लेनबा डिस्ट्रिक्ट एग्रीकल्चर ऑफिसर अमदी फर्टिलाइजर की इंस्पेक्टर सिंगना ngasi nungthin pung mari phawgi manungda magi district singda inspection verification chalubagi report sing department da pikhalakna basu akan be instruction pikre hairi aduga topa pawamana kidney ahum panba mioi ema thengnare Makhwang Nabadagi Brazil gi Sao Paulo da leiba Dorim Hospital da layengba lakhiba masagi sahi kunthani pan suraba Brazilian nupa ama mahaki makhwang gi sarukta CT scan lawada kidney ahum pan ba thengnakre agency dagi phangba pawgi matungina mioi asi ka hena khwang narakpadagi hospital da layengba lakhibani mahaki CT scan adugi report matungina mahaki yanglen saruda yawba disc da khara sokpa thengnaki adubu masida hen nangaklibadi nupa asigi hakchang da kidney ahum palamba sini Mahaki oi thangba kidney adudi pibam kari sukaidana leiba thengnaki adubu ye thangbada kidney ani napsin aduna khara khajik chon thana panba thengnakibani adu moinamak nupa asida kidney nabagi layong ama phawba thengnaba leitri loinana mahaki kidney ahumak mapung phana mathau tawba thengnari hairi miyoibagi hakchang de yawriba kidney asi ureter gi matengna urinary bladder da thamnabani adubu mahaki oinadi ye thangba kidney ani asigi ureter ase bladder da samnadringai hana samnaba thengnare haina pawsina makhatari pawsigi matungina mahaki hakchang gi phibam ase mama puknungdagi oirakpa yai hairi loinana mahak masada kidney ahum panba asina akaiba amata pidaba maramna hojiki oinadi hidak langthaksi nabana singba amata tawde adubu mahaki yanglen sarugi dik sokpagi makhwang naba adugi oina painkiller chanaba doctor na khangan ki hairi
ꯑꯔꯣꯏꯕꯗ ꯄꯥꯎꯕꯤ ꯂꯥꯏ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ